Paujeri Yumop Maru Pau Karab de Toure. India da Manipurna active case masing Khwaidagi wangba State Oire. Leiba kasida Manipurna Covid-19 active case Khwaidagi wangba State Oire amade Mumbai na laichat asina maram oitan mi sibagi sang Khwaidagi wangle hana agency dagi phangba pau amana aire. Manipur gi oin apunba case lising taragani panchani umdragani thoi leibagi manungda sada kulumdo dasmik mangana active case oiduna Leiba kasigi state amade Union Territory sing manungda active case Khwaidagi wangba State oikibane. Loinana Kerala active case ki sang chada kunmathoi dasmik ahum oiduna anichuba Khwaidagi active case Leiba State Oire. Amaromda Covid-19 positive case lak ama khuding ki mioi sanipan kungamari siduna Maharashtra ki konong Mumbai na Leiba kasida laichat asina maram oiduna mi saibigi chang Khwaidagi wangba mafam oire. Loinana state adugi Janam district ta anabar lak ama khuding ki mioi chatre jangkai mga siduna anisuba Khwaidagi mi siba mafam oire ain agency ki pau aduna makatare. Panbaja badi haujuk phawda malengri oina Covid positive oikibigi masing million nifuga taruk Ningkhaikhre amade million taraga mathoi dasmik marina active oire loinana sibagi masingna million ama dasmik ama mapan jaure. United States of America da Covid-19 ki anisuba web laktuna ahokiba numit taruk da Anouba positive case lising umra thengna kibaga loinana apunba case masing million mapan Youkhre. Sang asina malengi oina lachat asina Khwaidagi sokalaba lebak oire. Maragasida khungang community de chatnagadaba SOP thokkhre Yumlon Keironnabaga Tinnaba Juwar sannaba Yaroi. Manipur gi lam sing khungang sing amasung community ki thakta Covid-19 ka mari leinana mari leinaba lam chachaja sing wakal tahanaba amasung ngakna chatnanaba tongan ba thakta community kya semkhiba committee kya semkhiba ka loinana khungang amasung community ki thakta sanagadaba chatna kanglon haibadi Standard Operating Procedure SOP Manipur Government na thokkhre. Manipur ki Chief Secretary Dr. Rajesh Kumar na khudek piduna ngasi thokiba guideline adugi matuk inna COVID awareness kam enforcement committee sing state ki thakta assembly segment ki thakta district ki thakta local ki thakta semkhre. State level committee na chief minister na assembly level committee na MLA na district level committee na DC na committee sing asigi chairman sing oire. Masigi su mathakta local COVID awareness kam enforcement committee su assembly level committee na semkadabani aire. Chief Secretary na thokiba guideline aduga thokminnaba chanakanglon adugi local level committee na laikai ge chagi hotel sing mana masing jonpham sing dukana sing bada marks ubba puttaru ki arapat thamba khut toina ahambra aibadu monitor tawgani aire. Kunai amadi chatnabi ki oiba thaudok sing lining ki oiba amasung misi minagi mathau mangam imung manung ki mioi sing khaktana pangthokadabane atopa mioi sing yawbagi mathau tarabadi mi kundagi heloidabane. Miyam punba Yumlon Keironnabaga Tinnaba Juwar sannaba ludo sannaba chagi hotel da mi punba tauroidabane. Yu thakpa pumthing thingle numidagi matamda mitop changthok changhin tawbada athingba thamgadabane. Mi punbagi matangda chatna kanglon aduda palli madudi social academic sports entertainment culture and religious political gi oiba thoramdi home ministry home department gi order matung ina pangthokpa yagani adubo Miam tinba social sports entertainment culture gi oiba thoram singi damaktadi mari leinaba deputy commissioner singdagi aiba permission laugadabane. Lamlam gi dukan sing amasung kaithel singi matanda chatna kanglon aduna haire lamlam gi dukan amasung kaithel sing mi jamna tilhal loidawbane. Assembly segment committee na district level committee ga tanaraga sinna na dukan amasung kaithel anganaba singedabane. Mari leinaba DC singna mathau taba order sing thokadabane. Pot leiba chatpada imung amadagi mioi amata thoknaba honakadabane. Kwa khaini na sing bahitak managi pothok sing punamak section na thinggadabane. Dukan gi mamangda ningthina kiu lepnaba amasung lapna pham thokpa arapa thamnaba circle square yakadabane. Pot leiba lakpa mi sing lapkum thokpa arapa Lapham thokpa arapa thamdrabadi dukan adu sayul ama thingjingadabane. Jum the home isolation tawtuna leiba Covid-19 positive oiba sing chief medical officer sing local Covid committee da khangangadabane. Local committee na asa worker sing loinana asigumba miyo sing adu monitor tawgadabane. Local committee na makhoi gi jaga sing leiba ariba anaba leiba amade anaba sing loina duna leiba miyo sing thikatuna register ama semgadabane loinana telephone tawduna asa sing na yum da chatuna monitor tawgadabane aiba wafam sing so standard operating procedure aduda yaure. Sannabagi pau amada Indian Premier League Isan Kisan ki phajaba batting da Mumbai Indians da Delhi Capitals wicket mapan da mai thiba pikhre.
United Arab Emirates na jumbo oiraga chathariba Indian Premier League IPL ge ngasi sanaki ba jangkai mathoi suba match da Mumbai Indians na Delhi Capitals bu wicket mapanda maithiba pikhre UAE ge city Dubai da Leiba Dubai International Cricket Stadium da Mumbai Indians amasong Delhi Capitals na sanaki ba match asigi toss Mumbai Indians na ngamduna fielding khanke Delhi Capitals na hana batting tawtuna sanarakpada over kun da batsman mapan out or taraga yamna sotana run chama tara khak loba ngamkhe Delhi Capitals ke over opener Shikhar Dhawan ball ani mayokna badaran amata Lormba out oike team asigi atopa opener Prithvi Sosu ball taraga mathoida 4 ani jairaga run tara Lormba out oiki badage Delhi Capitals ki phibam sokhil lakhe nauna sanglakhiba Shreya Iyer amasung Rishabh Pant na afaba partnership ama semnabu honaringe da homsuba batsman oina sanglakhiba team asigi captain Rishabh Pant ball kunga mapanda 6 amasung 4 amamam jairaga run kun manga Lormba out oike manga suba batsman Stoines so supnagi run ani khak Lormba out oike Mari suba batsman Rishabh Pant so ball kun mari da 4 ani jairaga run kun mathoi lautuna leiringai da Mumbai ge bowler Janpreet Bumrah LBW tahandun out ohenke taruk suba batsman Headmere Suran taraga mathoi laurongke Delhi Capitals ke innings asida ni panchuba batsman Ashwin amasung tara suba batsman Rabada su ran taraga nethoi tarani thoi laurongke Nagalambaromda miyam gi mayukta leiba school nipan social boycott toure Lockdown manungda Yaroi sing gi phi lobidana ba akan ba wafam thamliba jairak asida namduna phi Lormba school nipan social boycott toure aina all Manipur Students Union AMSU na Thadorok Cherol amana aire Cherol atuna makhata na pallibadi lairaba lawmi sinmi nongmagi sunum dona hingjari ba miyoisingna namba Leiba kasida Covid-19 amasung lockdown na akan ba saitheng piba hauju phabu loidre Leibak miyam amasung Yaroi khunai gi awabada saruk yamin natuna lockdown manung aibade April dagi hawraga phi lobi gano aina amsuna aijagiba laikre Unit asina institute natragana admission process ningke thingkiba leite sumnatagi thagi phi lobi gano aijabane Ataba waroisin ama laktrangai ge jairak asida Yaroi sing dagi phi khongkat lamba amasung khongkat naba honarba school khara haukiba October kun gani panda social boycott tawkiba laikre amarom da lenga ki anba order da school sing April July thage phi khongkat pa Yaroi airam laga inau nau na thokiba order da Yaroi sing school sing da cha da kunthra thage phi thigadabani haina thoki asigum mari leinaba education minister amasung commissioner education as na tumin laisileba asina taklibade Leibak irang hunanaba phongna chebau pibani aina karamna lauridori bano haukibo October manga soklising ani kunda commissioner education is na thokibo order adu revoke tawki tawgadabani lockdown period da Yaroi sing dagi phi loba Yaroi staff sing gi salary pi kadabani institution sing na makoi gi fee structure sing adu lenga amasung miyam da khan gadabani haiba demand sing ase ngasi phawbu hongba leidre Yaroi kunai gi khandaba school nipan haibadi Maria Montessori School Koirengai Nawa Sindam Sang Thobal Khetri Legai Shisu Nista Nikedan Mayai Koibi Covet School Sangangai Harvard School Gari Millennium Institute of Science Mayai Koibi Tribal English School Kangla Tombi Olivia English School Kangla Tombi Asi Emsuna Social Boycott Taure Loinana School Zigasina Masagi Aswiba Kongtang Amasung Thage Phi Thinaba order sing adu handoktriba phawba social boycott taure social boycott taurba school sing asida parent guardian amasung miyamna ko operation pipi gano aina cherolodna makhata na aire Turkey Greek island da Juwar hakibada mi siba kuntare chokre Turkey gi Asian samudra torbanda amasung Greek ithat Samos ki awangda hakiba akan bujuar aduda Ningkhaikhre Cricket boxing amasung building nipan gi ate akai marakta ngasi thangjo numita rescue team sing sangchinduna hingoba miyu sing thikre ngarang irai numita magnitude 6.9 kan Juwar aba atuda siba masing haujik phawbuda jamdrabada kunga taret chokre Turkey gi ahum suba Khwaidagi chawba city Izmir da Leiba building sing Ningkhaikhre amasung safe research district amasung Samos da apik tsunami ama thoke Turkey gi Disaster and Emergency Management Presidency natragana AFAD gi mathuk ina ising da Iraq noduna sikhibai al oire binupi ama jauna Izmir da yamdrabada miyoy kunga mari sikhe Greek ithat Samos da Ningkhaikhre wal amana thombada naha ani sikhi aduga yamdrabada miyoy taraga mapan chokhe apik tsunami aduna Turkey gi samudra torban amasung Greek ithat Samos da su sokhe samudra gi ising na hidangpam adugi maru iba town bathi gi stretching thungkhe Miyambo samudra torban dagi lapthok na lainanaba amasung kudong tiningai thokpa yaba building sing dagi lapna lainaba authorities na warning tawkhe Maragasida Sajiwa jail da Leiba kunthra mari positive oire
Haukiba pung konmari asida COVID-19 positive oiba mioi mari laikhidre amasong Central Jail Sajiwa da Leiba inmate kuntramari nauna laichat asiki positive oire. Positive oiba sing negative oiba ki masing yamkhalaktun phagalakpa ki sang chada 80.32 yaure. Laichat asiki wangangloi amasong health additional director Khoirom Sasikumar mangangna thokpa cherol amaki matung ina REMS amasong JNMS da nopa ani amasong nopi ani laikhidre. State asiki oina laichat asina maram oire laikhidaba sama go humpugani pan chure aire. Laikhidabasing adu thawbal dagi sahi humpumanga suraba nupa ama Imphal West dagi sahi humdraga ni thoi suraba nupa ama Tamenglong dagi sahi nipugo humdoi surabi nupi ama amasong Imphal East dagi sahi humdraga ni pan surabi nupi ama gani aire. Central Armed Police Force ki person taraga humdoi yauraga nauna miyoi chani kuntra nauna positive oikhre. RIMS JNMS Imphal East Maipakpi Hospital Mothers Care Rajmiti City Hospital Public Hospital CMC Jibal Hospital Advanced Hospital RD Wing Christian Hospital Kangpokpi Okhrul Bisnupur Thaubal Senapati Chantel Jiribam Chochanpur Tengnopol Tamenglong None Kakching amasong Babina Diagnostics ta test tawbada positive oiba thengnakhibane. Nagalamromda Bihar da Mikhal ki stage amagasu Ningkhaikhre Midi Sok-houdre. Bihar da Mikhal ki campaign rally amagidamak saba atopa stage amagasu mi herman badaki ngasi Ningkhaikhre aduba papu jadab haina hena khangnaba jan adhikar party loktantric losingba Rajesh Ranjan Sok-houdre Muzaffarnagar gi Minapur Assembly constituency da thokiba thautok aduda papu jadab masamak yawnam yoi kyamarom sokhre haina ahanba pausingda aike. Thaudo adugi matungda politician adugi yethengba khudang adu photograph singna bandage yetpo utke stage da sumnagi mi jamanna tinmadagi arumba atuna maram oiduna Mikhal gi campaign rally singi damakta saba platform amani khairakibada masina yamdrabada mari rakshobane. Thaudo adugi video amana masagi sahi yankhairom suraba papu jadapna microphone gi khudangda mahaki sogolpa singda wa hek ngaglakibaga stage adu nikhairakpa utke. Mr. Jadab ki party asi Chandrasekhar Azad ki Azad Samaj Party, Social Democratic Party of India, SDPI amasung atay atopa party kharaga alliance taunaraga Bihar Assembly Mikhal thengnari. October 10 mangata Susaran District Janata Dal United Lusingba Chandrika Rai ki campaign ki damak chaba stage Ningkhaibada miwi 10 manga sokhe. Arubeda content sing asige maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri popuna pathaga chari loinana channel asina dom da kanara badi subscribe like and share to ba kawi kunu puna mapo amuka na thaga chari.